nan thajaramba koi PCT 410 haina khangnariba khoi masi inong lakpa hida amani han khoi myam adum video da su ure na lagamiba fibam duga aduga ngasi akhoina sigi leramiba ahongba chenje singse khoi myam su dum camera da ubiramani hai tare ko aduga sigi matang da hidak sigi matang da kaka ni su nan kaka su yaubirami hidak kapan meto ko aduga hidak sigi matang da kapki matu da phanga iba hadi result se si matang da ka kari mayam da haibining mano habdo masi hidak se aina sum aina kapsa ba kharagi uzabda hidak se phagale hana ki len ba sang da ki adu buti phagale lowe adu mayam su kolom natra pi hi matam da kapdi masi hidak se yam kanai mayam masi hidak se lobi ra kapiu do kagasu nakanda nan dum hoida kapu dum te yaubirami ko do kagasu dum hadi morok thaba farmer ne na koi dum tu su rai sajai do ka kari karamba hadi mayam da pibining ba duga hidak sina hongai ba mo ong sei jane de kagi oiba hadi wakhalon kitang afafata do kitang thambiramuni asigi hidak si sijinabada khoigi morok thaba khoigi farmer mayam gi onadi yamna kanai haina lawri ahong basi sida harga chu nahan mana ngangsin ba khotba tormado hoji amata tawdre haiba yare sida yenga mayam uraga su adum khangani yam fina ole haiba dai hoi aduni ka ko su aisu hadi hidak se ano boni lak saribi hidak se ko da su amno olam gani haiba di ka ko su hadi aisu nga hai tare yam tina phajaba hadi result na ne phangi se duga ka hidak si ki kana ba se mamang du so ina panjagre hai hidak si koi makhong mara patpa adagidi haidi koi lepkang kang bahina hayeng khona morok tayam toina thengna ba laina am khalei ko ka yam na hadi layeng bahita yam kan ngamna da ba makhan gi laina ni koi wilting hai tare bacterial wilt adagidi koina dieback kaina haina riba lepkang kang bi se ka sidai stagi ngasi sigi PCT 410 half ki ba pambi singse kan su yam toina observe to view toina yengjan bio ko akoi su lokpham se de yam toina lakchara kanda magi hawbudagina sit to sit haiba tare adi maru thagiba matamdudagi tasengbagidi maru khoina kolom semdringai matamda tot kadaba hidak makhalamani adubu tot howdabanina nahan le film dudagi akhoina direct ona manada spray ona tawbani adu ngasi haidi lemiba result si ubakanda haidi akhoi farmer si now singi damukta di hidak sina yamna kanaba ma pigane have se ka khoi gi su aset patha thajaba le ko ju thajaba le na haibiri ka ko khoi thajajabani do ka makha taba ni nuai taba kho taba le kanda air agro da ka dum heta phone to bira o duga khoi yaraga di dum field su lakchage aduga over the phone hai tare phone gi through the whatsapp ki through the su dum khoi wari watai sanara kanda haidi ka di disease le taba adi pothok fajana leiba haiba tare ko farmer gi haidi lomi sil nau sing sigi pothok leidana afaba pothok ngamba amo oiminarse hajarakanda yare gro yamai ge dagi kawai busu amuka naga thagapa pongtok chariga law gi thagale thank you